ꯑꯍꯥꯟꯕꯃꯛꯇꯗ ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯅꯨꯡꯁꯤꯊꯣꯏꯕꯤ ꯲꯳ ꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯃꯌꯥꯝꯒ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯨꯀꯥꯁꯅ ꯌꯥꯔꯦ ꯂꯥꯛꯑꯣ ꯍꯧꯔꯁꯦ꯫ ꯑꯕꯤꯁꯨ ꯉꯛꯅ ꯀꯩꯅꯣ ꯆꯥꯅꯕ ꯃꯌꯥꯝꯁꯤꯗꯤ ꯁꯤꯕ ꯇꯥꯔꯦ ꯁꯤ ꯂꯣꯏ ꯆꯥꯔꯗꯤ꯫ ꯂꯨꯀꯥꯁꯅ ꯀꯣꯟꯅꯗ꯭ꯔꯒꯅ ꯅꯆꯥꯒꯤ ꯈꯔ ꯌꯣꯝꯃ ꯄꯨꯈꯣ꯫ ꯍꯤꯌꯥꯡꯉꯝꯕꯅ ꯌꯥꯔꯦ ꯍꯥꯏꯕꯅꯤꯀꯣ ꯅꯣꯏ ꯑꯅꯤ꯫ ꯋꯥꯏꯁꯦ ꯍꯥꯏꯕꯒ ꯋꯤꯁꯀꯤ ꯕꯣꯇꯜꯗꯨ ꯑꯃ ꯂꯥꯝꯗꯨꯅ ꯃꯈꯨꯝ ꯍꯥꯡꯗꯣꯛꯏ꯫ ꯑꯍꯨꯝꯗꯨꯁꯨ ꯆꯞ ꯃꯥꯟꯅꯅ ꯆꯤꯌꯔꯁ꯫ ꯑꯕꯤ ꯍꯤꯌꯥꯡꯉꯝꯕꯗ ꯑꯣꯟꯁꯤꯜꯂꯒ ꯃꯨꯠꯇꯨ ꯗꯥꯎꯟ ꯆꯠꯂꯒꯗꯤ ꯌꯥꯔꯣꯏ ꯑꯥꯔꯀꯦ, ꯈꯔ ꯏꯟꯖꯣꯏ ꯇꯧꯔꯒ ꯂꯪꯊꯣꯛꯁꯤ꯫ ꯅꯣꯏ ꯑꯗꯨꯝ ꯃꯈꯥ ꯆꯠꯊꯧ, ꯑꯩ ꯑꯗꯨꯝ ꯌꯥꯎꯔꯛꯀꯅꯤ꯫ ꯂꯨꯀꯥꯁꯅ ꯀꯩꯗꯧꯔꯒꯦ ꯍꯧꯖꯤꯛ? ꯃꯇꯨꯗꯨꯅ ꯀꯥꯏꯅꯔꯁꯦ ꯍꯥꯏꯔꯛꯑꯦꯌꯦ꯫ ꯏꯕꯣ ꯅꯪꯁꯦ ꯊꯥꯖꯕ ꯌꯥꯕ ꯃꯤꯗꯤ ꯅꯠꯇꯦ꯫ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ? ꯊꯦꯡꯉꯦ, 5 ꯇꯥꯗꯣꯔꯦ꯫ ꯔꯨꯝꯁꯦ ꯉꯁꯤꯒꯤ ꯑꯣꯏꯅ ꯕꯨꯛ ꯇꯧꯔꯕ ꯅꯠꯇ꯭ꯔꯣ? ꯇꯧꯈ꯭ꯔꯕꯅꯦ꯫ ꯁꯤꯗ ꯄꯨꯂꯞ ꯂꯦꯛꯑꯁꯤ꯫ ꯍꯤꯌꯥꯡꯉꯝꯕꯁꯨ ꯃꯔꯛ ꯊꯠꯅ ꯌꯥꯔꯣꯏꯌꯦ, ꯏꯃꯥꯁꯤꯅ ꯌꯨꯝꯗ ꯉꯥꯏꯔꯝꯒꯅꯤ꯫ ꯏꯃꯥꯁꯤꯒꯤꯕꯨ ꯑꯩ ꯍꯥꯏꯅꯒꯦ, ꯑꯩꯅ ꯁꯤ ꯍꯥꯏꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ꯫ ꯑꯩꯅ ꯌꯨꯝꯗ ꯍꯟꯖꯤꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯏꯃꯥꯅ ꯁꯨꯛꯁꯣꯏ ꯁꯣꯏꯗꯅ ꯃꯧ ꯄꯨꯁꯜꯂꯛꯑꯕ꯭ꯔꯥ ꯍꯥꯏꯗꯅ ꯆꯩꯈꯠꯂꯛꯑꯅꯤ, ꯑꯗꯨꯒꯤꯅꯤ꯫ ꯅꯣꯏ ꯃꯥꯁꯨ ꯄꯨꯔꯥ ꯌꯥꯕꯤꯅꯤꯅꯦ ꯃꯆꯥ ꯄꯥꯈꯪꯁꯤꯗ꯫ ꯍꯣꯏ, ꯑꯗꯣ ꯑꯃꯔꯣꯝꯗꯗꯤ ꯄꯥꯈꯠꯂꯤꯗꯣ ꯌꯥꯏ, ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯄꯥꯎꯁꯦ ꯃꯧ ꯃꯥꯡꯈ꯭ꯔꯦꯒ ꯃꯧ ꯆꯦꯟꯈ꯭ꯔꯦꯒ ꯑꯃꯨꯛꯇꯣꯏꯕ ꯂꯩꯕꯥꯛ ꯏꯔꯥꯡ ꯍꯧꯋꯦ꯫ ꯃꯔꯛꯁꯤꯗ ꯅꯪꯅ ꯃꯧ ꯄꯨꯁꯜꯂꯛꯀꯅꯤ ꯍꯥꯏꯗꯅ ꯄꯥꯈꯠꯄ ꯑꯣꯏꯔꯤꯅꯤ꯫ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯃꯤꯑꯣꯏ ꯑꯌꯥꯝꯕꯅ ꯅꯨꯄꯤꯗꯇ ꯇꯥꯏꯅꯕꯗꯤ ꯂꯥꯟꯒꯅꯤ꯫ ꯅꯨꯄꯤꯅ ꯌꯨꯝ ꯊꯥꯗꯣꯛꯑꯒ ꯆꯠꯄꯒꯤ ꯃꯔꯝ ꯑꯃꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯍꯥꯏꯕꯗꯤ ꯃꯄꯨꯔꯣꯏꯕꯅ ꯑꯣꯠꯄ ꯅꯩꯕ, ꯑꯣꯔ ꯃꯅꯦꯝ ꯃꯀꯨꯅ ꯊꯤꯅ ꯇꯧꯕ, ꯁꯨꯝꯕꯁꯦ ꯀꯩꯁꯨ ꯂꯨꯅ ꯇꯧꯕꯤꯔꯝꯃꯣꯏ꯫ ꯑꯗꯨꯒꯤ ꯌꯨꯝ ꯊꯥꯗꯣꯛꯑꯒ ꯆꯠꯄ ꯑꯣꯏꯔꯝꯗꯣꯏꯅꯤ꯫ ꯁꯨꯝ ꯊꯤꯒꯠꯂꯨꯔꯗꯤ ꯅꯨꯄꯤꯁꯨ ꯂꯥꯜꯂꯦ ꯍꯥꯏꯒꯦ, ꯅꯨꯄꯥꯁꯨ ꯆꯨꯝꯗꯦ ꯍꯥꯏꯒꯦ, ꯑꯩꯒꯤ ꯋꯥꯗꯤ꯫ ꯂꯨꯀꯥꯁꯅ ꯈꯪꯗ꯭ꯔꯦꯗ ꯑꯩꯗꯤ ꯀꯔꯤꯁꯨ ꯍꯥꯏꯖꯔꯣꯏ, ꯁꯤꯗ ꯂꯩ ꯑꯩꯒꯤꯗꯤ, ꯅꯣꯏ ꯊꯣꯛꯄ ꯇꯧꯅꯔꯣꯅꯦ꯫ ꯋꯥꯔꯤꯗ ꯁꯨꯝ ꯃꯧ ꯃꯥꯡꯕꯒꯤ ꯃꯇꯥꯡꯗ ꯇꯣꯄꯤꯛ ꯑꯃ ꯑꯣꯏꯅ ꯆꯠꯈ꯭ꯔꯦ꯫ ꯍꯤꯌꯥꯡꯉꯝꯕꯗꯤ ꯍꯧꯖꯤꯛꯁꯨ ꯀꯔꯤꯁꯨ ꯍꯥꯏꯗꯦ, ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯋꯤꯁꯀꯤ ꯕꯣꯇꯜꯗꯨ ꯂꯣꯏꯅ ꯊꯛꯆꯤꯜꯂꯤ꯫ ꯑꯅꯤꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯅꯣꯏꯅꯤ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯍꯧꯀꯣ, ꯑꯩ ꯍꯜꯂꯒꯦ꯫ ꯑꯕꯤꯁꯨ ꯍꯤꯌꯥꯡꯉꯝꯕꯗ ꯉꯛꯅ ꯌꯦꯡꯂꯒ ꯀꯩꯅꯣ ꯑꯥꯔꯀꯦ, ꯉꯥꯛ ꯂꯩꯈꯨ, ꯏꯃꯥꯁꯤꯗꯣ ꯄꯥꯈꯠꯂꯝꯃꯅꯤ, ꯑꯗꯨꯒꯤꯅꯤ ꯉꯟꯇꯥꯅ ꯍꯜꯂꯛꯀꯦ ꯍꯥꯏꯔꯝꯕꯅꯤ꯫ ꯅꯣꯡ ꯐꯥꯗꯣꯛ ꯄꯨꯟꯕꯁꯤꯗ꯫ ꯍꯣꯏ ꯐꯔꯦ, ꯌꯥꯗ꯭ꯔꯕꯅꯤꯅ ꯆꯠꯂꯣ꯫ ꯂꯨꯀꯥꯁꯅ ꯍꯥꯏꯔꯛꯄꯗꯨꯗ ꯍꯤꯌꯥꯡꯉꯝꯕꯁꯨ ꯅꯣꯛꯂꯒ ꯂꯨꯍꯣꯡꯕꯒꯤ ꯏꯟꯚꯥꯏꯇꯦꯁꯟ ꯊꯨꯅ ꯌꯧꯍꯜꯂꯛꯑꯣ, ꯑꯗꯨꯒ ꯐꯖꯅ ꯄꯨꯟꯅꯕ꯫ ꯂꯨꯀꯥꯁꯅ ꯍꯟꯗꯛꯇꯤ ꯎꯄꯥꯏ ꯂꯩꯇ ꯅꯣꯛꯂꯒ ꯂꯩ꯫ ꯍꯤꯌꯥꯡꯉꯝꯕꯁꯨ ꯔꯨꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯒ ꯒꯥꯔꯤ ꯄꯥꯔꯀꯤꯡ ꯇꯧꯗꯨꯅ ꯂꯩꯔꯤꯕꯗꯨ ꯊꯧꯗꯣꯛꯂꯒ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯏ꯫ ꯒꯥꯔꯤꯗꯨ ꯒꯦꯔꯦꯖꯇ ꯊꯧꯖꯤꯜꯂꯝꯗꯨꯅ ꯃꯅꯨꯡꯗ ꯆꯪꯉꯛꯏ꯫ ꯁꯅꯥꯔꯩ ꯃꯆꯥꯕꯨ ꯎꯕꯗ, ꯁꯅꯥ ꯊꯦꯡꯃꯜꯂꯤꯅꯦ ꯅꯪꯕꯣ꯫ ꯌꯥꯗ ꯇꯧꯏꯅꯦ ꯃꯥꯁꯦ꯫ ꯐꯔꯦ ꯆꯣ ꯅꯪꯒꯤ ꯀꯥꯗ꯫ ꯑꯗꯣ ꯏꯃꯥꯁꯦ, ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦ, ꯀꯧꯔꯛꯑꯅꯨꯀꯣ꯫ ꯍꯩꯃꯥ, ꯅꯨꯃꯤꯗꯥꯡꯗ ꯆꯔꯥ ꯍꯦꯟꯕ ꯐꯠꯇꯦꯀꯣ ꯁꯅꯥ, ꯈꯔꯇ ꯑꯣꯏꯔꯁꯨ ꯆꯥꯁꯤ, ꯍꯣꯔꯦꯟ ꯏꯃꯥꯁꯤ ꯀꯧꯔꯛꯀꯦ꯫ ꯍꯤꯌꯥꯡꯉꯝꯕ ꯍꯣꯏ ꯃꯥ ꯍꯥꯏꯔꯝꯗꯕꯤ ꯃꯥꯒꯤ ꯀꯥꯗ ꯀꯥꯈꯠꯂꯛꯏ꯫ ꯊꯣꯡꯗꯨ ꯊꯤꯡꯖꯤꯟꯗꯨꯅ ꯈꯣꯡꯎꯞ ꯂꯧꯊꯣꯛꯇꯕꯤ ꯐꯃꯨꯡꯗꯨꯗ ꯂꯣꯡꯅ ꯍꯤꯞꯊꯩ꯫ ꯃꯁꯥꯗꯣ ꯋꯥꯕꯅ ꯌꯥꯗ꯭ꯔꯕꯅꯤ꯫ ꯍꯦꯛ ꯍꯜꯂꯛꯄꯗꯒꯤ ꯄꯣꯊꯥꯗꯕ ꯃꯈꯩ ꯆꯠꯂꯨꯕ ꯃꯔꯛꯁꯤꯗ ꯋꯥꯈꯜ ꯑꯃꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯋꯥꯍꯟꯗꯨꯅ ꯇꯠꯇꯅ ꯑꯣꯠꯄꯅꯤ꯫ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯅꯁꯨ ꯈꯜꯂꯤ, ꯑꯗꯨꯕꯨ ꯋꯥꯈꯜꯗꯨ ꯌꯦꯠꯁꯤꯟꯅꯩ꯫ ꯇꯞꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯐꯣꯟꯗꯨ ꯄꯥꯏꯈꯠꯇꯨꯅ ꯌꯦꯡꯉꯤ꯫ ꯍꯦꯟꯗ꯭ꯔꯥꯒꯤ ꯃꯦꯁꯦꯖ ꯈꯔ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯆꯪꯗꯨꯅ ꯌꯦꯡꯉꯤ꯫ ꯌꯥꯝꯕꯣ, ꯌꯨꯝ ꯌꯧꯕꯒ ꯍꯥꯏꯔꯛꯑꯣ꯫ ꯄꯨꯡꯗꯨ ꯑꯃꯨꯛ ꯌꯦꯡꯉꯤ꯫ 4:45 ꯁ꯭ꯋꯥꯏꯗ ꯊꯥꯔꯛꯄꯅꯤ꯫ ꯍꯧꯖꯤꯛꯅ 9 ꯇꯥꯗꯣꯔꯦ꯫ ꯃꯦꯁꯦꯖꯇꯨꯗꯤ ꯍꯟꯗꯕꯤ ꯀꯣꯜ ꯑꯣꯏꯅ ꯇꯧꯏ꯫ ꯁꯣꯝꯗ ꯍꯦꯟꯗ꯭ꯔꯥ ꯃꯈꯥꯗ ꯃꯃꯥ ꯍꯣꯏꯒ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕ ꯍꯥꯏꯅ ꯂꯥꯡꯉꯤ꯫ ꯐꯣꯟꯗꯨꯗꯤ ꯃꯊꯛꯇ ꯆꯥꯔꯖ ꯇꯧꯔꯒ ꯊꯝꯕꯅ ꯇꯥꯗ꯭ꯔꯦ꯫ ꯄ꯭ꯔꯦꯝꯂꯇꯥꯅ ꯕꯦꯝ, ꯅꯪ ꯄꯄꯥꯗꯨ ꯀꯧꯔꯛꯑꯣ, ꯆꯥꯛ ꯆꯥꯊꯣꯛꯅꯕ꯫ ꯍꯦꯟꯗ꯭ꯔꯥꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯄꯥ ꯀꯧꯕ ꯆꯠꯈ꯭ꯔꯦ꯫ ꯄ꯭ꯔꯦꯝꯂꯇꯥ ꯁꯈꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯆꯦ, ꯍꯥꯎ, ꯑꯩꯈꯣꯏ ꯔꯣꯕꯥꯔꯠꯇꯨꯕꯨ ꯁꯨꯇꯤ ꯐꯪꯗꯦ ꯍꯥꯏꯕ꯭ꯔꯣ? ꯅꯍꯥꯟꯈꯩꯗꯤ ꯁꯨꯝ ꯀꯥꯟꯁꯦ ꯁꯨꯇꯤ ꯐꯪꯕꯅꯤ꯫ ꯃꯥꯕꯨ ꯀꯣꯜꯁꯨ ꯇꯧꯔꯛꯇ꯭ꯔꯦ,
ꯀꯩꯗꯧꯔꯖꯥꯠꯅꯣ? ꯁꯈꯤ ꯀꯩ ꯈꯨꯝꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯤ. ꯇꯁꯦꯡꯅ ꯁꯈꯤꯁꯨ ꯃꯆꯥꯗꯨ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯇꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯈꯪꯗ꯭ꯔꯤꯕꯅꯤ. ꯃꯆꯥꯅꯨꯄꯥꯅ ꯃꯥꯅ ꯀꯣꯜ ꯇꯧꯕ ꯄꯥꯏꯗꯕꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯇꯞꯅ ꯀꯣꯜꯕꯨꯗꯤ ꯃꯔꯛꯇ ꯇꯧꯔꯛꯏ. ꯈꯪꯗꯦ ꯀꯩꯗꯧꯔꯕꯖꯥꯠꯅꯣ. ꯈꯔ ꯐꯥꯎꯕꯤꯌꯨ ꯏꯆꯦ. ꯃꯤꯔꯝꯗꯒ ꯃꯊꯟꯇꯒ ꯂꯩꯈꯤꯗꯨꯕꯨꯗꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ. ꯃꯥꯒꯤ ꯃꯥꯁꯇꯔꯗꯨ ꯃꯊꯪ ꯆꯍꯤꯗ ꯂꯣꯏꯒꯗꯣꯏ ꯑꯣꯏꯔꯤꯅꯤ. ꯑꯗꯨꯒ ꯂꯣꯏꯔꯗꯤ ꯃꯄꯥꯒ ꯇꯧꯔꯒ ꯃꯥꯒ ꯆꯥꯟꯅꯕ ꯊꯕꯛ ꯑꯃ ꯇꯧꯍꯟꯅꯕ. ꯁꯈꯤꯁꯨ ꯀꯔꯤꯁꯨ ꯍꯥꯏꯗꯦ. ꯅꯣꯛꯃꯤ ꯇꯃꯛ ꯇꯧꯗꯨꯅ ꯂꯩ. ꯍꯦꯟꯖꯥꯁꯨ ꯆꯪꯉꯛꯅ ꯃꯥ ꯑꯩꯈꯣꯏ ꯆꯥꯔꯝꯃꯨ ꯍꯥꯏꯔꯛꯑꯦ. ꯂꯥꯛꯑꯒꯦ. ꯃꯤꯕꯨ ꯂꯩꯍꯧꯔꯤꯕ꯭ꯔꯣ? ꯑꯅꯤꯃꯨꯛ ꯂꯩꯍꯧꯔꯤꯕꯅꯤ. ꯐꯔꯦ ꯅꯪ ꯍꯥꯟꯅ ꯆꯥꯔꯣ. ꯅꯣꯏꯗꯤ? ꯑꯩꯈꯣꯏꯗꯤ ꯀꯣꯟꯅ ꯆꯥꯔꯒꯦ. ꯍꯣꯏ ꯑꯗꯨꯗꯤ. ꯆꯥꯛꯇꯨ ꯈꯔ ꯆꯥꯔꯒ ꯍꯦꯟꯖꯥ ꯃꯥꯒꯤ ꯀꯥꯗ ꯀꯥꯈꯠꯂꯛꯑꯦ. ꯊꯣꯡꯗꯣ ꯍꯥꯏꯐꯦꯠ ꯉꯥꯁꯤꯜꯂꯝꯗꯨꯅ ꯆꯥꯔꯖ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯐꯣꯟꯗꯨ ꯂꯧꯊꯣꯛꯑꯒ ꯐꯃꯨꯡꯗ ꯀꯥꯔꯛꯑꯦ. ꯃꯤꯁꯀꯣꯜ ꯑꯃ ꯂꯩꯔꯝꯕꯗꯨꯗ ꯆꯪꯗꯨꯅ ꯀꯣꯜ ꯕꯦꯛ ꯇꯧꯋꯦ. ꯐꯣꯟꯗꯨ ꯍꯦꯛ ꯄꯥꯏꯈꯠꯄꯒ, ꯌꯥꯝꯕꯣ, ꯑꯩ ꯃꯈꯥꯗ ꯆꯥꯛ ꯆꯥꯔꯤꯀꯥꯟ ꯇꯥꯍꯧꯗ꯭ꯔꯦ. ꯍꯤꯌꯥꯡꯉꯝꯕꯁꯨ ꯇꯞꯅ, ꯌꯥꯏꯗ. ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯒꯦ? ꯉꯥ ꯊꯣꯡꯉꯦ. ꯑꯗꯣ ꯌꯥꯝꯕꯣ, ꯀꯩꯗꯧꯔꯒꯦ? ꯅꯁꯥꯗꯣ ꯏꯆꯣꯛ ꯆꯣꯛꯊꯕꯗꯧꯅ ꯇꯧꯕ ꯃꯥꯜꯂꯦ. ꯀꯩꯁꯨ ꯇꯧꯗꯦꯗ. ꯁꯨꯝ ꯋꯥꯈꯜꯁꯦ ꯋꯥꯕ. ꯀꯩꯒꯤꯅꯣ? ꯃꯔꯝ ꯍꯥꯏꯔꯣ. ꯁꯦꯀꯦꯟ ꯈꯔ ꯇꯨꯃꯤꯟ ꯂꯩꯔꯕ ꯃꯇꯨꯡ ꯍꯤꯌꯥꯡꯉꯝꯕ ꯇꯞꯅ ꯅꯨꯡꯁꯤꯅ ꯀꯧꯔꯛꯑꯦ. ꯕꯦꯝ, ꯌꯥꯝꯕꯨꯡꯒꯤ ꯊꯋꯥꯏ ꯃꯆꯥ. ꯌꯥꯝꯕꯨꯡꯕꯨ ꯑꯝꯇ ꯍꯔꯥꯎꯍꯜꯂꯣ. ꯌꯥꯝꯕꯣ, ꯅꯪ ꯀꯩꯗꯧꯔꯒꯦ? ꯀꯩꯁꯨ ꯇꯧꯗꯦ. ꯍꯥꯏꯖꯤꯜꯂꯤꯁꯦ ꯌꯦꯡꯉꯨꯅꯦ. ꯁꯦꯡꯅ ꯈꯨꯝꯃꯣ. ꯌꯥꯝꯕꯨꯡ ꯅꯪ ꯀꯩꯗꯧꯔꯒꯦꯕ? ꯌꯥꯝꯕꯨꯡ ꯀꯩꯁꯨ ꯇꯧꯗꯦꯃꯦ. ꯑꯗꯣ ꯉꯁꯤꯗꯤ ꯌꯥꯝꯕꯨꯡ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦ. ꯍꯦꯟꯖꯥꯗꯨ ꯇꯨꯃꯤꯟꯅ ꯂꯩ. ꯍꯤꯌꯥꯡꯉꯝꯕꯁꯨ ꯇꯞꯅ ꯋꯥꯗꯨ ꯃꯈꯥ ꯇꯥꯔꯛꯑꯦ. ꯅꯪꯁꯦ, ꯌꯥꯝꯕꯨꯡꯒꯤ ꯊꯋꯥꯏ ꯃꯆꯥꯁꯦ, ꯃꯌꯥꯝ ꯅꯨꯡꯁꯤ. ꯑꯃꯨꯛꯁꯨ ꯌꯥꯝ ꯄꯥꯝꯃꯣꯏ. ꯌꯥꯝꯕꯨꯡꯒꯤ ꯊꯋꯥꯏ ꯃꯆꯥ ꯍꯥꯏꯅ ꯄꯦꯟꯅ ꯀꯧꯔꯁꯨ ꯄꯦꯟꯕ ꯅꯥꯏꯗꯦ. ꯌꯥꯝꯅ ꯅꯨꯡꯁꯤ. ꯀꯩꯒꯤꯅꯣ ꯈꯪꯗꯦ. ꯉꯁꯤꯗꯤ ꯅꯪꯒꯤ ꯌꯥꯝꯕꯨꯡꯁꯦ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯈꯜꯂꯦ. ꯈꯜꯂꯤꯕ ꯋꯥꯈꯜꯁꯤꯁꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯈꯪꯗꯦ. ꯌꯥꯝꯕꯨꯡ, ꯍꯥꯎꯅꯦ. ꯅꯪ ꯉꯁꯤ ꯀꯩꯗꯧꯔꯒꯦ? ꯀꯩꯁꯨ ꯇꯧꯗꯦ ꯕꯦꯝ. ꯌꯥꯝꯕꯨꯡ ꯀꯩꯁꯨ ꯇꯧꯗꯦ. ꯀꯩꯁꯨ ꯇꯧꯗ꯭ꯔꯒ ꯀꯔꯤꯒꯤ ꯉꯍꯥꯟꯒꯩ ꯍꯥꯏꯗꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯤꯅꯣ? ꯅꯨꯡꯁꯤꯕꯒꯤ ꯍꯥꯏꯔꯤꯅꯦ. ꯌꯥꯝꯕꯨꯡꯅ ꯌꯥꯝꯕꯨꯡꯒꯤ ꯊꯋꯥꯏ ꯃꯆꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕꯒꯤ. ꯑꯗꯣ ꯕꯦꯝ, ꯀꯩꯒꯨꯝꯕ ꯁꯨꯝ ꯋꯥꯔꯤꯅꯤꯀꯣ. ꯌꯥꯝꯕꯨꯡ ꯋꯥ ꯑꯃ ꯍꯥꯏꯒꯦ. ꯅꯪ ꯄꯥꯎꯈꯨꯝ ꯄꯤꯔꯛꯎꯀꯣ. ꯀꯩꯒꯨꯝꯕ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯃ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯁꯤꯗ ꯌꯦꯠꯂꯗꯤ ꯅꯪ ꯀꯩꯗꯧꯒꯅꯤ? ꯍꯦꯟꯖꯥ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯈꯨꯝꯃꯛꯏ. ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯐꯅꯌꯥꯝ ꯂꯥꯛꯑꯁꯨ ꯌꯥꯝꯕꯨꯡꯕꯨ ꯑꯣꯏꯅ ꯅꯨꯡꯁꯤꯒꯅꯨ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏꯌꯦ. ꯑꯗꯨꯝ ꯅꯨꯡꯁꯤꯅꯤꯌꯦ. ꯕꯦꯝ, ꯅꯪꯅ ꯉꯁꯤ ꯂꯦꯞꯄꯤꯕ ꯈꯣꯡꯐꯝꯗꯣ ꯍꯣꯡꯗꯨꯅ ꯅꯪ ꯌꯥꯝꯕꯨꯡꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯂꯦꯞꯄꯤꯌꯨꯀꯣ. ꯍꯦꯟꯖꯥ ꯍꯟꯗꯛꯇꯤ ꯃꯈꯣꯜꯗꯨ ꯇꯅꯤꯛ ꯂꯥꯎꯔꯛꯏ. ꯀꯩꯅꯣ ꯌꯥꯝꯕꯣ? ꯅꯪ ꯉꯁꯤ ꯀꯩꯗꯧꯔꯒꯦ? ꯑꯩꯗꯤ ꯌꯥꯝꯕꯨꯡꯒꯤ ꯊꯋꯥꯏ ꯃꯆꯥ. ꯄꯨꯟꯁꯤꯁꯤꯃꯒꯤ ꯌꯥꯝꯕꯨꯡꯒꯤ ꯊꯋꯥꯏ ꯃꯆꯥ ꯑꯣꯏꯒꯅꯤꯌꯦ. ꯌꯥꯝꯕꯣ, ꯑꯩ ꯌꯥꯝꯕꯨꯡꯕꯨ ꯄꯨꯟꯁꯤꯁꯤꯃꯒꯤ ꯅꯨꯡꯁꯤꯒꯅꯤꯌꯦ. ꯍꯩꯃꯥ, ꯀꯞꯄꯣꯕ ꯅꯪꯕꯣ? ꯀꯞꯇꯦ. ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯌꯦ. ꯌꯥꯝꯕꯨꯡ, ꯅꯪ ꯉꯁꯤꯒꯤ ꯁꯨꯃꯥꯏꯅ ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯒꯅꯨꯀꯣ. ꯑꯩ ꯂꯩꯐꯝ ꯈꯪꯗꯤꯌꯦ. ꯇꯧꯔꯔꯣꯏꯒꯦ. ꯃꯇꯨꯡꯗꯗꯤꯅꯦ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯔꯔꯣꯏ. ꯉꯥꯏꯍꯥꯛꯇꯤ ꯑꯅꯤꯗꯨ ꯇꯨꯃꯤꯟ ꯂꯩꯅꯩ. ꯍꯤꯌꯥꯡꯉꯝꯕ ꯁꯨꯔ ꯁꯥꯡꯅ ꯑꯃꯨꯛꯇꯪ ꯍꯣꯟꯗꯣꯛꯂꯒ, ꯕꯦꯝ, ꯌꯥꯝꯕꯨꯡ ꯄꯣꯊꯥꯅꯤꯡꯉꯦ. ꯌꯥꯝꯕꯨꯡꯕꯨ ꯄꯣꯊꯥꯍꯜꯂꯣ. ꯍꯦꯟꯖꯥ ꯉꯁꯤ ꯃꯥꯒꯤ ꯌꯥꯝꯕꯨꯡꯒꯤ ꯃꯇꯧꯁꯤ ꯅꯨꯡꯉꯥꯏꯖꯗꯦ. ꯇꯞꯅ, ꯌꯥꯝꯕꯨꯡ, ꯑꯩ ꯏꯁꯩ ꯁꯛꯂꯛꯀꯦ. ꯍꯦꯟꯖꯥ ꯇꯞꯅ ꯏꯁꯩꯗꯨ ꯁꯨꯔ ꯇꯥꯕꯣꯏ ꯇꯥꯗꯕꯣꯏ ꯇꯧꯗꯨꯅ ꯁꯛꯂꯛꯏ. ꯅꯪꯒꯤ ꯅꯨꯡꯁꯤꯕꯗ ꯉꯥꯎꯔꯕꯤ ꯊꯃꯣꯏꯅꯤ, ꯀꯣꯟꯁꯤꯟꯕꯤꯌꯨ ꯑꯩꯕꯨ ꯅꯊꯥꯅꯨꯡꯗ. ꯃꯨꯠꯆꯔꯒꯦ ꯃꯩꯆꯥꯛꯁꯦ ꯊꯃꯣꯏꯅꯨꯡꯗ ꯆꯥꯛꯂꯤꯕ. ꯃꯨꯠꯆꯔꯒꯦ ꯃꯩꯆꯥꯛꯁꯦ ꯊꯃꯣꯏꯅꯨꯡꯗ ꯆꯥꯛꯂꯤꯕ. ꯂꯦꯡꯖꯔꯒꯦ ꯏꯪꯅ ꯆꯦꯛꯅ ꯇꯨꯃꯤꯟꯅ
ꯅꯪꯒꯤ ꯅꯨꯡꯁꯤꯕꯗ ꯉꯥꯎꯔꯕ ꯊꯃꯣꯏꯅꯤ ꯀꯣꯟꯁꯤꯜꯂꯒꯦ ꯅꯪꯕꯨ ꯏꯊꯥ ꯅꯨꯡꯁꯤꯗ. ꯍꯤꯌꯥꯡꯉꯝꯕ ꯇꯞꯅ ꯏꯁꯩꯗꯣ ꯃꯈꯥ ꯇꯥꯔꯛꯏ. ꯀꯨꯏꯔꯕ ꯃꯇꯝꯒꯤ ꯂꯤꯔꯕ ꯋꯥꯔꯤꯅꯤ ꯏꯔꯣꯜꯅꯨꯡꯗ ꯊꯝꯕ ꯄꯣꯝꯂꯤꯉꯩꯒꯤ ꯋꯥꯔꯤꯅꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨ ꯍꯤꯌꯥꯡꯉꯝꯕ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯄꯨꯡꯗꯨ ꯐꯅꯌꯥꯝ ꯊꯦꯡꯂꯝꯂꯦ. ꯋꯥꯁꯔꯨꯝꯗ ꯆꯪꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯇꯥꯊꯣꯛꯎꯔꯕ ꯃꯇꯨꯡ ꯐꯣꯟꯗꯨ ꯆꯥꯔꯖ ꯊꯤꯡꯖꯤꯜꯂꯝꯗꯨꯅ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯀꯥꯗꯨꯗ ꯆꯪꯉꯛꯏ. ꯊꯣꯡꯗꯨ ꯃꯅꯨꯡꯗꯒꯤ ꯄꯅꯥ ꯊꯥꯔꯝꯗꯨꯅ ꯂꯩꯔꯤꯕ ꯇꯦꯕꯜꯒ ꯆꯤꯌꯔꯒꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯩ. ꯂꯦꯞꯇꯣꯞꯇꯨ ꯍꯥꯡꯗꯣꯛꯇꯨꯅ ꯊꯕꯛꯀꯤ ꯁ꯭ꯀꯦꯗꯨꯜ ꯍꯥꯟꯅ ꯆꯦꯛ ꯐꯠ ꯇꯧꯋꯦ. ꯑꯗꯨꯒ ꯑꯕꯤꯅ ꯊꯥꯔꯛꯄ ꯐꯥꯏꯜꯗꯨ ꯆꯦꯛ ꯇꯧꯋꯦ. ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯂꯕ ꯃꯇꯨꯡ ꯇꯞꯅ ꯂꯦꯞꯇꯣꯞꯇꯨ ꯈꯨꯝꯖꯤꯟꯗꯨꯅ ꯃꯥ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯤ. ꯍꯦꯟꯖꯥ ꯉꯔꯥꯡ ꯑꯥꯔꯀꯤꯒꯤ ꯃꯇꯧꯗꯨꯗ ꯂꯩꯐꯝ ꯑꯃ ꯈꯪꯗ꯭ꯔꯕꯅꯤ. ꯀꯔꯤ ꯇꯧꯔꯝꯒꯅꯤ, ꯊꯕꯛ ꯆꯠꯂꯝꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯋꯥꯈꯜꯗꯨ ꯄꯪꯈꯟꯗ ꯍꯦꯛ ꯈꯜꯂꯤ. ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯥꯒꯤꯗꯤ ꯋꯥ ꯇꯥꯅꯐꯝ ꯑꯣꯏꯔꯤꯕ ꯃꯇꯥꯊꯣꯏꯗ ꯀꯣꯜ ꯇꯧꯔꯛꯑꯦ. ꯑꯃꯗꯨꯁꯨ ꯎꯏꯔꯨꯝ ꯐꯣꯟꯗꯨ ꯄꯥꯏꯗꯨꯅ ꯍꯦꯜꯂꯣ, ꯍꯧꯒꯠꯇ꯭ꯔꯤꯕꯣ? ꯍꯧꯒꯠꯇ꯭ꯔꯤ. ꯍꯦꯟꯖꯥꯗꯨ ꯊꯣꯏꯗ ꯍꯥꯏꯁꯤꯔꯥ ꯍꯥꯏꯔꯣꯏꯁꯤꯔꯥ ꯈꯜꯂꯤ. ꯀꯩ ꯂꯩꯔꯒꯦ? ꯍꯦꯟꯖꯥꯁꯨ ꯇꯞꯅ ꯋꯥꯔꯤ ꯑꯃꯇ ꯁꯥꯁꯦ. ꯑꯩ ꯏꯁꯥ ꯏꯇꯣꯝ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ. ꯀꯩ ꯂꯩꯔꯒꯦ? ꯃꯔꯝꯗꯣ ꯍꯥꯟꯅ ꯍꯥꯏꯔꯛꯎ. ꯉꯔꯥꯡꯗꯣ ꯌꯥꯝꯕꯨꯡꯗꯣ ꯃꯊꯥꯏ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯦ. ꯀꯩꯅꯣ ꯍꯥꯏꯁꯦ? ꯑꯩ ꯚꯥꯞ ꯇꯥꯗ꯭ꯔꯦ. ꯉꯔꯥꯡꯗꯣ ꯌꯥꯝꯕꯨꯡꯒ ꯎꯅꯩꯌꯦ. ꯀꯩꯅꯣ ꯍꯥꯏꯁꯦ? ꯃꯥ ꯊꯣꯛꯂꯛꯑꯕꯣ? ꯊꯣꯛꯂꯛꯑꯦ. ꯑꯗ ꯀꯩꯗꯧꯔꯕ? ꯎꯅꯕ ꯀꯥꯟꯗꯗꯤ ꯍꯔꯥ ꯑꯗꯨꯝ ꯂꯩꯈꯤꯕꯅꯦ. ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯗ ꯀꯣꯜ ꯋꯥꯔꯤ ꯁꯥꯕ ꯀꯥꯟꯗꯗꯤ ꯃꯊ꯭ꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯦ. ꯃꯔꯝꯗꯤ ꯈꯪꯕ꯭ꯔꯣ ꯅꯪ? ꯈꯪꯗꯦ. ꯑꯩꯅ ꯍꯪꯉꯁꯨ ꯍꯥꯏꯌꯨ ꯌꯥꯗꯦ. ꯂꯨꯔꯤꯅꯦ ꯅꯪ ꯋꯥꯁꯦ. ꯑꯗꯣ ꯅꯪ ꯍꯧꯖꯤꯛ ꯄꯥꯝꯃꯤꯁꯦ ꯀꯩꯅꯣ? ꯌꯥꯝꯕꯨꯡꯕꯨ ꯍꯔꯥꯎꯍꯟꯕꯁꯦ ꯅꯠꯇꯅ ꯑꯇꯩ ꯀꯩꯝ ꯄꯥꯝꯗꯦ. ꯀꯃꯥꯏꯅ? ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯐꯣꯜ ꯇꯧꯔꯛꯏꯁꯦ. ꯅꯈꯣꯏ ꯑꯅꯤ ꯎꯅꯔꯣ ꯄꯥꯔꯛꯀꯨꯝꯕ ꯑꯃꯗ. ꯑꯗꯨꯒꯅꯦ ꯃꯥꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯈꯜꯗꯣ ꯏꯪꯍꯟꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯣ. ꯚꯥꯏ, ꯃꯗꯨ ꯌꯥꯗꯧ ꯃꯥꯟꯗꯦ. ꯍꯥꯏꯕꯗꯤ ꯌꯥꯝꯕꯨꯡ ꯃꯅꯤꯄꯨꯔꯁꯤꯗ ꯀꯅꯥꯅꯣ ꯈꯪꯗꯕ ꯑꯃꯠꯇ ꯌꯥꯎꯗꯦ. ꯃꯥꯒ ꯑꯩꯒ ꯄꯨꯂꯞ ꯆꯠꯃꯤꯟꯅꯕ ꯍꯥꯏꯁꯦ ꯈꯪꯕꯁꯤꯡꯅꯗꯤ ꯇꯞꯅ ꯁꯟꯗꯣꯔꯛꯄꯗ ꯐꯖꯐꯝ ꯂꯩꯔꯣꯏꯌꯦ. ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ. ꯑꯗꯨꯗꯤ ꯀꯃꯥꯏ ꯇꯧꯕ? ꯑꯩ ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯦ. ꯉꯔꯥꯡꯁꯨ ꯌꯥꯝꯕꯨꯡ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯁꯦ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗꯒꯤ ꯂꯥꯞꯅ ꯂꯩꯁꯦ ꯍꯥꯏ. ꯊꯣꯏꯁꯨ ꯉꯛꯅ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ? ꯑꯩꯒꯤ ꯏꯃꯦꯖ ꯁꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯒꯤ. ꯑꯁ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ. ꯅꯪꯒꯤ ꯋꯥꯈꯜꯗ ꯂꯩꯕꯗꯣ ꯍꯥꯏꯔꯛꯑꯣ ꯑꯩꯉꯣꯟꯗ. ꯍꯥꯏꯈ꯭ꯔꯗꯨꯗꯤ ꯌꯥꯝꯕꯨꯡꯕꯨ ꯍꯔꯥꯎꯍꯟꯕ 하이ꯗꯨꯅ. ꯍꯣꯏꯅꯦ, ꯑꯗꯣ ꯀꯃꯥꯏꯅ ꯍꯔꯥꯎꯍꯟꯕꯅꯣꯗꯣ ꯅꯪ ꯋꯥꯈꯜꯗ ꯂꯩꯕꯗꯣ ꯍꯥꯏꯔꯛꯑꯣ ꯍꯥꯏꯕ. ꯍꯦꯟꯖꯥ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯕꯗꯣ ꯇꯞꯅ ꯚꯥꯏ ꯊꯝꯃꯒꯦ. ꯑꯩ ꯌꯥꯝꯕꯨꯡꯗ ꯀꯣꯜ ꯇꯧꯔꯒ ꯁꯪꯕ꯭ꯔꯥ ꯍꯪꯒꯦ. ꯍꯣꯏ ꯑꯗꯣ ꯅꯊꯟꯇꯗꯤ ꯇꯧꯒꯅꯨꯀꯣ. ꯀꯣꯜꯗ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯍꯦꯟꯖꯥ ꯑꯥꯔꯀꯦꯒꯤ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯏ. ꯑꯗꯨꯕꯨ ꯄꯥꯏꯈꯠꯂꯛꯇ꯭ꯔꯦ. ꯑꯅꯤꯔꯛ ꯍꯟꯅ ꯇꯧꯕꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯐꯣꯟꯗꯨ ꯅꯥꯀꯟ ꯑꯃꯗ ꯊꯝꯗꯨꯅ ꯃꯪꯂꯒ ꯂꯩ. ꯂꯨꯀꯥꯁ ꯃꯥꯒꯤ ꯀꯥꯗꯒꯤ ꯑꯣꯐꯤꯁ ꯆꯠꯅꯕ ꯍꯣꯕꯦ ꯊꯣꯛꯂꯛꯏ. ꯕꯤꯅꯥꯁꯨ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯏꯕꯨꯡꯉꯣ, ꯅꯪ ꯅꯄꯥꯕꯨꯡꯅ ꯑꯃꯨꯛꯇ ꯂꯥꯛꯑꯝꯈꯣ ꯍꯥꯏꯕꯅꯤ. ꯀꯩꯒꯤꯅꯣ? ꯀꯩ ꯂꯩꯒꯦ ꯍꯥꯏꯁꯦ ꯏꯃꯥ? ꯑꯗꯨ ꯍꯪꯉꯨꯔꯣꯗꯅ. ꯏꯃꯥꯁꯨ ꯈꯪꯗꯦ. ꯑꯣ ꯍꯣꯏ. ꯂꯨꯀꯥꯁꯁꯨ ꯃꯄꯥ ꯆꯤꯡꯂꯥꯏꯒꯤ ꯀꯥꯗ ꯆꯪꯂꯛꯏ. ꯄꯥꯕꯨꯡ. ꯆꯤꯡꯂꯥꯏ ꯃꯆꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯂꯥꯛꯑꯣ. ꯏꯄꯥꯒ ꯋꯥꯔꯤ ꯑꯃ ꯁꯥꯁꯦ. ꯑꯣꯐꯤꯁ ꯆꯠꯄꯒꯤꯗꯤ ꯉꯜꯂꯤꯕ ꯅꯠꯇ꯭ꯔꯥ? ꯂꯨꯀꯥꯁ ꯈꯨꯗꯥꯡ ꯒꯥꯔꯤꯗꯨ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯂꯒ ꯄꯨꯡꯈꯥꯏꯃꯨꯛ ꯂꯩꯔꯤ. ꯋꯥꯍꯩꯁꯦ ꯍꯥꯏꯗꯨꯅ ꯃꯄꯥꯒ ꯍꯦꯛ ꯃꯥꯌꯣꯛꯅꯅ ꯊꯥꯔꯤꯕ ꯁꯣꯐꯥꯗꯨꯗ ꯐꯝꯊꯔꯛꯏ. ꯆꯤꯡꯂꯥꯏꯅ ꯏꯄꯥꯅ ꯉꯁꯤ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯁꯤꯅ ꯏꯆꯥꯒꯤ ꯋꯥꯈꯜꯗ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯦ. ꯄꯥꯕꯨꯡ, ꯍꯥꯏꯅꯤꯡꯉꯤꯕꯗꯨ ꯀꯣꯏꯊꯣꯛꯇꯕꯤ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ. ꯅꯪꯒꯤ ꯑꯣꯐꯤꯁꯀꯤꯗꯣ ꯔꯤꯖꯥꯏꯅꯦꯁꯟ ꯂꯦꯇꯔ ꯊꯥꯈ꯭ꯔꯣ. ꯏꯄꯥꯅ ꯇꯧꯔꯤꯕ ꯕꯤꯖꯤꯅꯦꯁꯁꯤꯗ ꯑꯣꯏꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯎ. ꯏꯄꯥ ꯏꯊꯟꯇ ꯑꯍꯜꯒ ꯑꯣꯏꯁꯤꯜꯂꯛꯄꯅ ꯂꯣꯏꯅ ꯌꯦꯡꯁꯤꯟꯕ ꯉꯝꯗ꯭ꯔꯦ. ꯂꯨꯀꯥꯁ ꯊꯕꯛ ꯔꯤꯖꯥꯏꯟ ꯇꯧꯔꯣ ꯍꯥꯏꯕꯗꯨꯗ ꯃꯀꯥ ꯂꯝꯂꯝꯕ ꯃꯥꯏꯊꯣꯡꯗꯣ ꯈꯪꯍꯟ ꯍꯟꯖꯤꯜꯂꯤ.
Machaagi saktamdu ubada chingai sa tapna. Ichada, nampuda tawda yade haiba nate. Mingoda sumsen hanbadu so, nungaite. Adugine. Lucas, famnambadagi hagwatlaga. Ay khalakige pabong. Aduga hairage. Yaida. Pare. Ichana pamlibado, adu dum taw. Ipa karisu hairoi. Maramdi, ipa ni ichabu thazabagine. Chocho, thengkrani. Lucas hoi maharamdabi, mayumdagi tholak Ngasi faw, Lucas, mapada hanggat na kumde, mababuki na chatche. Mama tabu, duro chatpagi, watani. Somda hiyangamba, matamdo tengchulak pa na, office chat na batholak Masama udo sengtok pa loiraga, mapiyong doktor na charge tendo na lady ba fondo, lokto Miss call arambado da, hiyangamba, hanjata callback toksali. Hello, Yambuang. How? Ay tahawdre. Tabuk chatoira. Chatogi tole. Hanjasa tumina laikre. Matawda da hiyangamba na. Kaidawrage. Kainom haining ba mali? Ay law ba lakira? Hiyangamba sungak na. Kaidawrage. Lakira ba? Hairo. Hiyangamba na. Ngasise. Meeting homework. Laiba nine. Nangki film ki schedule so sembage. Hanjana. Adudi yang pare yamba. Nang meeting ani do. Yauro. Adu ka ilaw balao. Schedule sembage do. Ay si yaurage. Daro ita so ay dumpa hoy birage. Ay lusilaga layar madapani ko yamba. Tame. Wangang baga nang haude. Go do dat kiba na hale. Ise. Tamgra male. Masiyang ang si diba? Nok mi. Magi ka dagi. Tolak baga. Mama sanare ga hek thingsin nei. Sanare, machabu ubada. Thengjibo nangbo. Thenge, tholo isini. Chakti, kona charage. Kaigino sana, kona charage de. Ay chaning na tawbo ni mase. Morning breakfast so, chade. Yaro ko. Prapap lao. Chak thira bani. Hiyangamba upay laita, mamagi matungda inara Hinja, roita phone du tong na. Dress loisili. Hek parak baga. Daro yan. Haune, kaya gay. Ako yam, ako'y sir, haiba. Ako'y sir na, ngasi film ki schedule, same gani, lao na harak pa ne. Punggaya dono. Ado di harak triye. Oh, ingon di harak de. Pare, pung do harak di, na ingon na mo, paharo ko. Hoy, ado, tari ay, Right na, Jacobini haramaga, go to Basida, Gaidorabano Kalure. Hinjas no oga. Adu give her that. Sauno. I'm at a Maharage. 100 weeks gimanunda, Nasido. Mama so Tabama Chatpa, Adugini. Hoida, CM Gimachanabi, Madame Naharadi, Adum Yarabasida, Wari diba, May Daban. Hoi, Adum May Taura. Tabadagi hendoktana amuk chakani ko. Roit sinoki. Aday wadi. Kaino, tamoy kasi side ta may chakpugira yam ka na hot oiri. Yare. Ay si dore, nokpada. Tame ko. Horen hara ake. Ko da thamki baga angang mo chagom pamungduda pan chongi. Yes! Nugsibu mo pangani. Yahoo! Fat amuk pamungdagi kumtarak baga Magi cupboard to hangdok to na. Kay dress set sige kando na ama mukhan chingtok to na yengi. Sisi tira. Pazade. Maha umu wakal kalaga. Hinjado bo kay color pamzano. Maha wakal kalaga multicolor ki. Figure shirt to malagto aga. Black formal pel ama lagtok to na. Tonga na thame. Amuk nakanda liriba kudang gari singdo ama mamiyengga ka. Pasare kanjaba ama sinaba kanto aga thammi paka tarisidi tengkrene iruzanaba torokige